JIRIBAM MEECHAM Taruk KUKI KHUTLAI PAIBA SINGNA PHADUNA PUKHRAGA MEEHAT THINA HATOKPIKHIBA THOUONG ADUDA CHENNABA KHUDINGMAK NUMIT 8 nigi manungda Unlawful Organization ni Haina Laothoknaba Takshinba Haina NGARANG Chief Minister gi SECRETARIAT PANGTHOKPA ruling MLA singi MEEPHAM AMANA Warep Loukhre Awang bathaki MEEPHAM aduda legislator singna amatta oina MEECHAM hatpagi thawong adu condemn tawki amadi thawdok asiga mari leinana achumba wayel fanghangadabani haina su demand tawki Achumba wayel asi fangnaba state lenga ke maikaidagi hotnaba yaba khudimak hotnagani hainasu Chief Minister Nongthomam Birena thazaba piki MEECHAM taruk hatpada CHENNABA organization sing Unlawful organization ni haina Laothoknaba Takshinba asina hiram masigi matangda makha tana legal action lokhatpada achoba mateng ama pangba ngamlagani masina organization sing asige asset sing free choba amadi militant group singa mari leinaba thabak thorum singda athingba piragani MEEPHAM maduna lamdam asida chathariba counter insurgency measures sing kangkhathanabagi matangdaso khanaki amaramda JIRIBAM MEECHAM taruk PHADUNA MEEHAT THINA HATOKPIRAM gi case adu National Investigation Agency NIA da sinanaba warep so MEEPHAM aduna lawki lamdam masita pamdaba thaudok sing thoktanaba militant group singi mayokta security operation chathabagi matang hengat hanaba warep MEEPHAM aduna lawkibaga loinana lamdam asida pamdaba thaudok thokpagi chang ka hena hengatliba asigi matangdasu legislator singna nungnangba fongdokna rakhi MEEPHAM aduda saruk yanabagi damak legislator kuntragani panda barton tawkhrabasu legislator kungataret khaktamak MEEPHAM aduda saruk yaki MEEPHAM adu yawba lakidaba legislator taragamathoi gi manungda tarukti medical certificate submit tawrakhi aduga mangadi MEEPHAM adu yawdabagi maram amata fongdorakkiba leite hairi